Mestibi mieng tabiri basingbu nomaitem kajalna kurumjari. Haujik nuntilgi oiba pau pizari. Miyam na nga laibada lupa mga daragi mamal ahongba thiribani haiduna kari potyan yaubagi haiba khangdaba mapalamdagi pusilakpa nga laibagi hainabi ama thamliba asi thadoklasi madugi mahut lamdam asida isana puthokjaba ngagi pothok oina sizin navada ayenba mieng thamlase haina matnikogi chairman su oiriba mayang Imphal SC gi MLA K Robindrona phongdokre wafam asi Lengaki Fisheries Department ki PMMSY scheme gi senthang makhada Imphal West District ki Samusang Santipurda Nauna Saba Ice Plant Unit Sangabagi Thawamda haikibani. Fisheries ki Director Ice Balkrishna amadi Joint Director Ozi Valenta yauna pangthokpa Sangabagi Thawam aduda Robindrona makha taraduna Manipurda ngami singna matamga chunaba makhalgi nga yokpagi technical kaya sizinnarakpa asina lamdam asida ngagi pothok henna puthokpa ngamle. COVID-19 gi matamda mapalamdagi nga pusilaktrabasu aikogi puthoktuna aikoi chaba konazaki. Adubu COVID loikraba matungda miyamna ahongba nga thiribani haiduna mapalamdagi pusilakpa kari potyan yawi khangdabida ngada amuk hanna mieng thamlakpa asi afaba nate asumna mapalamdagi pusilakpa nga charubadagi khudongthiba mayoknakiba mioi kaya laikre. Aduna aikoina aikoigi nga pothokta oina mieng thamlasi loinana ngasi hangliba Ice Plant Unit asina maikai asomgi mioi kayada thabak pibagi mathakta ngami singdasu chauna kanaba kaya piragani. Amaromda lengakna thabak phangdaba mioi singbu thabak pinaba bank singi khothangdagi loan piraga loan ge senfam adu lana sinnaraga loan singani khangdaba yauriba asisu tawbigano. Masina bank singna miyamda thamnamba thajaba adu manglakpa taragadi thamoi singna thabak tawjaba mioi kayadasu saitheng phangani haina makhatana mahakna haiki. Ahalman wari sendiri wakubi mede yo kuni kesu thadu thunga adu thumni sen musu makoi mede amale ka habiya cingdadu bi nang ai ni wedre nang moi biya we cingdadu adu ka thadu ran sidi akoi sapro ko jeba hoda ri ko mi we di ina ki bi jeba ma ma to mi yo kanne ko ji ga bi jene ko yung ji ga bi jene Walkokizo Intellectual Council na thadorokhiba cherol aduna lamdamasigi miyamda yamna mipaiba pohaliba asigi mathakta lengangna akanba action lokhatpiu haina Youth of Manipur yomna dabi tarokli ngarang numidang singzamaigi mafam amada pangthokpa pangmisinga unabada Youth of Manipur gi wangangloi amana hai Youth of Manipur na pasoida haujik thokliba irang asigi matangda miyamgi mifam ama pangthoknaba hotnabada lebaki Athingba lay haiduna law enforcement agency police laktuna athingba piduna law lay haiba mayak sengna uti adubu lengaki chief secretary amadi commissioner home na social media amada leba kaiba yaba miyamda mipaiba wafam singi phongdoktanaba athingba layribani adubu Walkokizo Intellectual Council na thadorakhiba wafam asina lamdam asigi miyamda mipaiba oihale masida haujik fawba karigidamak action lakhotabano Makoigi mathakta kari action lawgadawribano maram asina miyam khangna makoigi mathakta lakhapam thokpa law ama lay haina Youth of Manipur da utkhiba adugumna Manipur thugaigani haina tholakhiba kangbu sing asidasu utpiyo karigumba lenga asina makoigi mathakta action lakhopiraktaba taragadi hariba miyoi sing asigi mathakta miyamga pullaga thabak chotharaklagani miyam su sem sabiyo Youth of Manipur na miyam pullaga sangsinnaba hotnarakpada miyam su initiative lobiraktaba taragadi Youth of Manipur na lamdam asida lan loire peace leire haina lawraga youth singi vision chapkha thawrangi matangda lan asina maram oiraga panduna leirakliba asigi maikai sangsinlagani phongdokhi Euro Manipur gi maikai digi su haijari Euro Manipur si akoi platform ama khakni platform asi dagi akoi na lebak sida akoi gi leiriba lan asi akoi gi jiki leiriba issue asi loishandragadi akoi na tongan ba youth ki oiba vision kaya ama leiriba youth ki oiba akoi gi chakot thorangi thabakta akoi na thabak sangjan gadaba asi yadabana akoi jik pallaga leiribani aduna lan asi gi matangda akoi na ji Manipur miyam ga tanaraga torokpa matamda Manipur miyam na masigi matang sida kariguma initiative lobirakta Taragadi Youth of Manipur na su Manipur da akoi gi peace leire
haina lojaraga la loirena lojarakanda yudo manipurna lebasigi irangsi loisanaba honabada akoigi nahasing punjalakanda manipurgi nahasing punjalakanda jatharam thabak thoromasidagi leithokakanda akoi bijal lomda oina youth chi amaga koi punjaliba aduga youth ki bijal lomda kari tawgadage nahasing sigi lambi romda oina jatharakani haidana government amadi manipurgi miyamda akoigi youth of manipurgi maikaidagi nolongna thamjari ngasi Salin Digital Mini Studio da Salin Digital gi 16 Foundation Day Manipur gi oiriba fibam na achamba thawram ga loina na pangthokre thawram adu da Fanjawam Lanajit Singh Chairman Salin Digital Tiam Somen Singh PRO Bahujana Saite Academic Manipur amadi Khetrimayum James Singh FEO Salin Digital na phampaki leiteng oike thawram ga mari leina na Fanjawam Lanajit Singh na Haikibada Haujak Manipur da thokliba kangluki lan asige warwesin purakpa state amadi central government na ngamdriba asi thamoi nungaite ngase fawbada thokiba lan asige matangda Salin Digital gi maikaidagi India gi MP Minister MLA na chingba kunmanga gi mathakta memorandum pisinba laikre ngase fawba Salin Digital na hingba ngamlibasi Manipur miyam na pukning thawat pibadagi ngamjabani makhata na su miyam gi damak thabak thawram kaya pangthokna ba hotna jagani haiki College level da chatnaba haukraba NAP 2020 asi athuba matamda school level da su chatnaba haurakadaba asigi yenglaga ko semna Manipur gi tongan ba district sing da leiba school sing da NAP 2020 gi matang da awareness program sing pak sana pangthokna ba hotnari haina ko sem gi chairman T Ozit na phongdokre wafam asi Imphal West District ki hyang thang da leiba ST Stephen Higher Secondary School da pangthokpa chai asigi ko semna loba class 12 ki examination da mai pa khraba school asigi mahairoi singbu opagi tharam da haikibani school asigi teachers day gi tharam ga punna pangthokiba tharam aduda ko sem gi secretary Biren special commando unit ki OC Vivekananda social worker W Bullet amadi school asigi secretary P Premchandra yauna maru oiba mioi kayana saru yaki Tharam aduda chairman Ozit na makha taraduna malemgi oina haujik education system da lakliba ahongba kaya asina maram oiraga Manipur amadi India da su ahongba kaya lakle maru oina India da NAP 2020 gi makha da school amadi college gi education da lakliba ahongba asigi manung channa Manipur da su haujik college level da NAP 2020 gi makha da lairik tamba haure athuba matam da school level da su ahongba asi laklagani adubu lakadauriba ahongba asi mahairoi amadi oza singda na khangobadi mathau tai maram asidagi ko semna chahi asugi April thada ahanba oina NAP 2020 gi matangda awareness ama pangthokpa haukhre awareness adu district ataida hauramdaida handaki kangluki irang asina maram oiraga lepkhibani adubu haujiti irang ase khara nem tharakpa asigi yenglaga makha sathanaba khanari haiki hai phatte hai jo haumre NAP 2020 sanare aduga schools education da chanaga do bose ko ngaidro lede ko na handa New Delhi da NCERT da chachaba class 3 about the new national education policy sida textbook symbol hoikre textbook dokre aduga loina na hoje class 10 na daga 12 phause 2024 sida di soidana puthorwani hai aduna koida sungdang khandra education policy se karino masi sungdang khandra koi chanaba sulan gani haidana ayana mangjongna na masi awareness program ma sinjabani adubu madu ngam gidre thenga su thena koi soidana ma pangthok charagani aduna ai yamna National Pension NPS muthatuna All Age Pension Scheme OPS hingat hanbiu asina maru oiba demand oiduna lebak asigi konung New Delhi gi Ramlila Maidendagi Parliament House ta November tang ahum da state kaya dagi lakpa government employees singna chakadauriba March rally asida saru yaruna ba Jiribam district ki oina miwai kulumdoina saba team ama ngasi ayupong nipan makai taba matamda Jiribam gi Irabo complex dagi Manipur Government Services Federation Jiribam branch ki president N Soroja Singh nalam thakre miwai kulumdoina saba team asi MGSF Jiribam branch ki advisor Chingakam Direndra Singh na luchingani ngasi lamthabaga mari leinana MGSF Jiribam branch ki president N Soroja Singh
हाइखिबदा ngasi Jiribam district ki oina mioi kulumdoina saba tim ama November tang 3 da Delhi gi Ramlila Maidan da mioi lak kayana saru yaduna chakadawriba mass rally asida saru yanaba lamthajabani ngasi satliba members sing asi soida ngamdana amadi mai pakna mass rally da saru yarba matung halakpa oisanu haina isorgi mafam da thaunijari haina phongdoki Ningsingba yai All India State Government Employees Federation AISGEF amadi Confederation of Central Government Services CCGS anigi lamjing makada November 3 da leibasagi state amadi Central Government Employees lak henbana saru yaduna Delhi gi Ramlila Maidan dagi Parliament House phauba khongchat ama sangsingadoriba Delhi chatloge khongchat asida Manipur Government Higher Secondary Lecturers Welfare Association Manipur Government Services Federation, Manipur State Pension Union amadi Manipur Secretariat Services Association gi delegate chamaromna saru yagadawri mass rally asigi maru oiba demand singdi ahan bada lebak asigi pensioner amasung employees singda nipan suba pay commission PBU ani subada hangliba employees singi fammen sinbiu ahum subada haujik lebak asida chotnariba National Pension Scheme NPS ki mahutta hanagi ariba All Pension Scheme OPS Chanahan Biu, Maria Subada Chahi Ama Makai Gi Area Sing Yauna Central Government na Chanahan Bagum DA RDA Sing Pangan Biu, Manga Subada Taktagi Potaraba Singi Benefit Sing Pitopiu Hibana Chimba Demand Sing Tanduna Really Assisakada Ribani. State ka mari leina na ngasi Ramlila Maidan da akoi Jiribam gi pindagi Jiribam district pindagi ngasi Ramlila Maidan da Mars rally ama chakadaba tangum da chakadaba ngasi dagi akoi khongsalani Jiribam gi oina adu chaliba khongsan ga da chaliba kambu singche soida ngamda na mapamdo jawraga tiakta kaidana mu amumai paraga maki maramdam Manipur Jiribam kanglai paksi da amu soida ngamda halako oisanu aina ngasi aina Jiribam Federation dagi aina Employee Federation dagi aina ngasi asibat piraga manggon piraga Bengaluru gi Bibadra Nagar manakta ngasi bus nifuro maina chakre fire engine sing na mai adu muthatna bahotna ki mai adu matau karamna kadaidagi chakpa hawrakhibano khangba ngamdre short circuit na maram oiraga mai chakpagi maram oiramgani haina chingnari thodoktuda asok apan yawbagi paudi leite hairi Amarom da ngarang numidang wairam Howrah Chennai line gi Andhra Pradesh ki Vizianagaram district ta train ani thongaina bagi thodok ta mioi 13 sire thodok ado Palasa passenger train na tapthana thauringe signal adu khangdana Rayagada passenger train na maningdagi thomjilakibani thomjinba adu da Palasa passenger ge cost ahum Rayagada passenger ge cost tamthina sujinduna sokhibani Asokpa Singh Visakhapatnam amasung Vizianagaram gi hospital singda puduna laikanari Thodok adu da miyo Yankhairom Asok apan nangki Andhra Pradesh ki Chief Minister Jagan Mohan Reddy na hospital da chatuna ngasi Asokpa Singh aduga unakre hari Matang asida nungthil gi paw sandok sabalik sinjari MSTV eng tabiri basingbu amuka na kurumjari